fido churani. Purnana hairakpani. Thoibi sonthangnana khumai. Chusano. Adubo WakhaL du charangni. Ngaihaki mamangda ukriba phibamsing adunani. Akiba amasu poi. Ukriba pumnamak anaba amagi layongni haibada thazaba ngamdaba. Anabani haiba nattaba madugi wangmada miyoibagi wakhalna lamba phangdraba paukhum khara lotuna leibagum phawhalli. Asengba thoktabagum cinema drama wari lairikta yauba sahityakar amagi kalpana. Sumidi ngaihak muknabaduna masado lingba phawngamda taaduna leikre. Pangal araiba pumba mangkhrabagi matauda. Masado yam chokthana sonna tasenduna le. Radhamanbi tawpham khangda kangthol machiduda famlaga mangli. Leikaigi mi kharasu lau khongba takhibagi kirup yengnare. Pramu oza maiba mapuduna tafing thongalomdagi changlakpado purna oi. Pramona purakliba maiba aduna sumibu yenghalli. Mihul yengi adudagi khubak ahumlak khuraga laison tenson khara tawi. Tairen masa heklaktuna ka ado ising khikdoi. Lairon khara solaga. Tauriba mayamdo purna kaishu haide. Thingsu thingde. Tumin yengduna le. Pramuga purnaga wari sanabada daktar haina kawadu taraga. Maibaduna Radhamanbibo haifet kauthoklaga hai. Doctor yenglubro ibe masibo. Yengba maktina teo jamaiba. Yengsira haidana sum khanarambani. Hai taurunuko. Doctor ana yengadawba layong nattine ase. Lai tingi thabaksibu doctor na kamhain yengdoino ne noibo. Bhab takhidre daibe amasaita. Oza Ichasina wabasi mamani na yengba ngamde. Araiba upai thizabani. Saubigano. Saubagi wana tine. Asoy ngam thuadi haibagi aduk chinta tawbani. Phattanungda thokladi kamain tawduino ne. Lukhraba potsida. Hausikkan yengangsing marolama tingkhet laikhet bane. Ngasigisibu kamdawbano. Mathi phonglaktini hanagido. Mana pamdaba yaningdaba karigumba ma thengnakhrene. Adugini. Lai ama khurum thokse. Mapok numitta tawse. Changadaba potlamdo. Ai hairamgi. Maibaduga Radhamanbiga laptak wari sanarido. Purna yengduna le. Ma khangi. Kari hainaramgani haibaso. Adubu WakhaLdo adomda khanjiludre. Ma adugumba WakhaLda choithoktuna leibagi matam natte. Adugi mahod khalli. Kari wahaina kari karamba potna trigger tawkribano. Extreme delusion ki masakti uba phangli. Sangsara masagatuna leikre. Madugi sangsar aduda akaiba pirubagi, thugairubagi, reality masak utlubagi. Chumle. Masina oiramtai. Mawon khanduna lei mathanta. Somda shumina hibliba kangtholduda thoibiga pramoga machi phami. Pramona sumigi makokta nungsina tapna nanthabi. Waraba masado mamit uishinduna tumbagi mawongda leikhrabani. Bema kay haigene. Ngarangdi ay sune gyan men tadana dum leihore. Ibungo doctor na su karisu hairamdredo. Mana hairamba haibabu sumida magi matangda wari sagano. Ngarang thokriba thodoktugi matang wa hangano sikhak. Aduga muksu ngarangi mawongduda ibemaga doctoraga saunaramgadra haidana adum khanduna leirabani. Saunade daine. Sum adum yanakre. Asi haina thoibi kitang nogle. Pramodi amuka hena ngai. Aduk yenga hidaba thokladu phawba saunadaba. Kaino ne dudi. Noigi wari se kainomni. Aikhoi shanaga ibungoga kari mayam ama ngangnakhribado. Aibu bahab ama tawrene. Ine thaina sumise aikhoida leirame hai.
Machil manaudong na leibanida. Masigi wase toasi. Ado, sumi se samkhana layenggi hai. Hauzik oiriba magi phibam se aruba leinani. WakhaL leina haido. Adudi aina oza maiba puduna laklisidi ibungodi sauning lamlanibo. Makhoi sumain tawbasi yamna sauganbanine. Sauroida irenjana hairaga loire. Tawbagidine aikhoi sanana asomna heke khaurakpase oja asina yengduna laklibani. Mana yengladi hekta phai laitin khurumbada chani. Magi sibu tasengnamak WakhaL leinarane. Adumaina haye aiso kopawadi khangdri. Ngasi mawong mataw yenggani di haibani mana. Bema, nang saudi saun. Adubu ini di icha sumigi se WakhaL leina mandibo. Hoy, amukmu taseng na ngaw razala khatbadi yawi ko. Adunabu ibungo daktara da su hanglibani mamangda. Tawbatabu laigi pot ama yawi haidi ini su khang. Chingne, kay gumba kandane matanta. Murum sonduna mi amaga wari sabagi mawong tawrambasu thengni. Mamitta lai ubagi nine duso. Kari ubagi haibaine. Khanghaudana PURNA changlaktuna hanglakpa wahangni. Pramo mamit mana ithak thagatli. Mana ngangkhriba waduda saurakadra, chairakadra, kiba amasu phauribani. PURNA thongjin adomda leithokraga hairei. Aiga wari khara sasi. Somdam ta thokpiro. Aduda sanabadu nungaitri. Pramo thoibida matin yothaduna pakhatna yenglei. Thoibina karisu tawroi haibagi mawongda ahaldugi makhutta paibiraktuna tho uro hairi. Ahaldo PURNAgi tung kirup inarei. Mangoldagi mora ani lauraga ingkhol leiriba adomda changi. Aduga ahaldo yumdudagi khara thaplap phamhalli masu phami. Doctor, saugano. Aikhoidi ahalni. Lairik haiba nate. Aduna noigi wase khangdadana tawrini ko. Saudeda. Wari ma hangningduna tawbani. Anabagi manakta su saningdab. Ado kaidawe haiba noine. Mathanta murum soli haibro. Hoine hei. Mathanta ne choitrang patrang lolakpasu yaw. Kayam toina. Adom nungti numit ki tawbadi nate. Marak-tane haurakpagi wan. Mamitta aikhoina udaba mana uba kharasudo. Kari ui hai mana haibada. Aduga choitrang patrang ngangi hairido ningsingba thoadi kari ngangi. Adusu khara haibi. Nongmane aikhoi pukhri mapalda ising lakhatpa lakpada mathanta kaptuna leiram. Aina ibema kaidawre hangbada sagola ngauba tongba. Sana machugi phaizom setpa nupa amana mabu lapna yengduna leire manakta thinbiyu hairei. Aidine lawai lemphuse swai laukhrabani. Kadaidano inidi udene haibada mana khudombi thinduna tai thongalomda. Kana su leiramde magi mamitta ubani. Aidi kizabana aikhoi pramoda prap chattuna tamla. Angangsi kainom tawhore haidana. Adugi thaudoktuna ahanban aina thengnab. Adudagi adum marakta thengnaba hore. Kaigumba kanda yamna sauba yaw. Lambida chatpa mi uraga mi singduna mabu phaba laklibani magi yeknabani hekta hai. Adudagi amu ahangbada makhut thillaga makhoi anina aigi maramda mi wa ngangnare hairakpagumba. Asok apan nanggadaba thabakti tawbro. Yahamna sathiba matang yauraida. Khonjel amana mabu sizakhro hairei. Nakungsida dum gangduna leire haidan. Imai pema lapida ngaw phaina chenthorakpa thengnakhre. Mingonda phuba cheibagumbade. Mingondadi phude. Mamada apai potna thomakpa matangdi yaw. Adubu mingondadi tawde. Asok apan haibabu mama sana masa sokhanjadawgi tawba sin. Amasule. Nongmane aikhoi radhaman bisi mana phui. Maramdi aikhoi kanamta na sukhangde. Mana haibu khonjel amana phu hairei haine.
Chuitrang patrang ngangbagidi. Adu sune aina tallibasi mana tawthorakpada. Chumna leirambadagi mathong khangdaba nganglakpa yaw. Nongma chak thonglambadagine ensang kari tawsige haidana khanaram. Aduga mana maroi singju chapu yengkhoka kaina kaino khangdaba londre yamangangli. Sumaina hek taw. Purna khuruda makhut sauraduna tomin laikre. Hairakliba mayamdo amamam tawoina laukhattuna yengbagi khanbagi mawongda. Pramoshumana ngangliba mayamdugi matungda kari hairakpa ngaiduna le. Mekup ama ani leiraba matungda hairei. Inena thaina ingonda aibu ukhrabagum tawi haidana hek haibado. Hoine adusu ai haige tawramleni. Aina haidra ukhrabagum tawi haidana. Adubune ukhiba oiramtre. Aikhoi sanana aingonda wari limandanane ibungogi saktamse aina mitsida hek uradawna wakhalda sagatpa oibazani. Mawong mataw sawong saban loina hek hanjin wari oina takraba oibagi. Aigi matangda kari hairino mana? Bungo yum kaigadaw wanida. Magi nipadawna nangbu. Phare ai bhabdari. Bungo aina imaw oige haibada saudana ine adugumba wa hairakanu. Aidi imang ani suba ngamloi kaina hairidubu. Aduna chumba oiradi. Ine adumda wakhal yam tawbirun. Adugi mahud ai wa mahaigi. Kari wano. Sumina hugalaklaba matungdane. Mangonda masigi matangda warimta sabiganuko. Hana dawna dum loinabi. Nang nare doktor yengsisu haiba yadeko. Aduga aigi maramda mana wangangla asu hoi haidana tasinbi. Karimta haiganu. Aina hairisi soiba yaba nateko. Tasingna anabarani magisibo. Anaba haise makhal ni. Khong khutta sokpa. Hakchangi saruk atayda sokpa. Mitna uba anaba makhal mayamdugi manungda masisu amani. Ikhoi miyoibagi wakhal sisu hakchangumna anaba nai. Layingba changi. Chap mani. Ngangliba mayamdo ahal aduna thazaribra. Khangdaba haisi arubani. Khangdaba takpasina amukka hena lui. Haiba yabadi haire, haiba yai khanba wa khara. Sumi tumkhibadagi pakna hogalakte. Maibadusu chatkraba matung Radha manbine makhoi punna wa khane. Purnana hai. Maiba tanagi sudana. Lai khurum geshu khurum. Aina maduda kemta haidoba leite. Tawbatabu ine. Aina layengbasu inena yabibadai. Oza maibadunadi doctor sokhangano hairami. Hoi, moigi wane aduna. Kari lainano ichana nari sibu ibungo. Anabasi hospital da muktang puning bane. MRI scan gumba tawraga kharadi khangbe. Hospital haidi ibungo hoige RMC lamphel Hoi. Radha manbi wakhal jat khalli. Maibaduna hairamba waduda insira. Purnana haibasida insira khanjane. Hanadagidi maibaduna haiba wada induna adumak lagli. Anaba sumana lai khurumlabadi hektamak phabadawna sutawi. Wakhal mayam si khana nungsa sor sang na hontore. Tawfam khangdabagi mityeng ama purnada yenglei. Sumibu pothahallu yumdagi pakna chathokhan kanu khara seno haibana chingba wa mayam ama sinaramlaga purna thoibi puduna halakle. Halakpagi lambida anabadugi matangda wari sai. Magi wakhalda schizophrenia haiba lainado leirabra chingnai. Adubo asigumba case asi ma amukta thengnadre. Sima oire haiba machil thokna haiba ngamde. Tawrakliba mayam duga ahal anida lihanba warising aduga samjinarakpadadi lainado adomda tarakpagum tawri. Thoibina mamitta lai ui hairidubu songkha asingbo oidoiro. Kamaina no
hallucination bhavna sagatlaga magi mitta ub adudagi khonjel taiga hairido symptoms ni leina sigi hekta namphuda layeng lage haidana pubasu yaridor themnaudana loinaba masu jangdor hidak hek thaba hobaga gyan khara khara lakani adum kanda nangise sumdobani anabani haidana taklaga masa khanghandoni hojik hairubasu yar inina di yam kana layeng ningdabagi mawang tawhawi hongna sane sana sigum mangak aina thengnaris laying se yadaba thajadaba yengingdaba ngakta adubu inena yadre haidana thadokpagi wadi leite ngon aina ngamnaba upay amadi thiba dai purnana nganglibadu thoibi taraga wakhalda khali yabu yagadawribra amuksu kizai ngasai sumigi mityengdo tawkhalakhiba magi maching magi sabtrado asok apan yawraklabadi ningsinglai purnada mayana chikpagi yakhun takhibado adubo tawganu toklasi haiba wahai sisu haiba ngamde purnaga maga naknare hairabasu loinaba kuidre madi ngarang na hanta lakpini sumiga maga khenai purnagi pukningda mahak khaki oina wakhal khalu haiba sungamdri madugi thauna leitre anaba layeng liba doctor amada layeng batoklo karam haigani somda radhamanbi lai khurumna basim sai kaithel machadagi hobe hobe chenduna pochei langsili hayeng nongan baga ikom komna luishinba yana bagidama maitai ngamu thibada leikai sin thungi pramogi machanupa jibanna khuzai amada yoktuna purai mathangi nongan bada maiba aduga sumi yauna ingkhol matonda lai khurumi angawu phi ama thaduna sumi bu phamhalli maiba duna khuru kunduna phami potlam sing macha khaina semduna lala ton amada haplaga thamme sumi gi mangda khubak ahumra khuraga lai sonba hawi sumi masado yam hainingdana phami itan tan thakibagum hoi mai kaisho hairakte nagiyata tawriba pumnamak mangonda karishu changde yengningba khangningba phawdabagi mawongda lei maibaduna hairi sese angang sigi makokta paibira usenga radhamanbi machagi makokta makhut anina pai maiba ado amuk pakthakiduna lai shonba hawi mikuptuda sumi kapthorai o khongna thamoi shokna kapi radhamanbi so machagi mataudo yengba ngamdraduna kablai asumna lai khurumbadu loishili purna makhoigi department adudagi neurology department romda lai lambida shunil thengnai hello kainu thabak yam chinbro chincha chalidubo purna khongthang adu khanglep lepi shunil na kaurakpa adudane sunil nang kai chalino asomda doctor wanglendo amta unarugi dawni yam phare aishu nage khana lai chasila anido prap chakhatli purnagi taha tahaba mataudu ubada shunil na haire khara tamna chachi kaino chak jaba tok ta ngairi loi handurak dawre somda MRI machine anoba mapurai haido sijanaba horabo nang khangbra khangde ne dude kam kanda puraki aidi pautade handak accident thokpagi kokta sokpa patient ama yengi haida nang na tarabani na chumamani kai leirage nang su sijanaba horage hairo hoi asi haina purna Dr. Wanglen gi Kevin da nungshit ki mang thana changkre Sunil mitna kuppaga nang haude maya ka aduna thongjina duda ngai hak lepi aduga ngaho changlei purna hana wari saba hogatuna leirame mana hai normal brain gi MRI scan amta yengi aduga ai ikoi dana patient ama puraki magi amu gengi kokta sokpagiro natraga tumor gumba leiboidora Wanglen
ꯑꯩꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯂꯩꯕ ꯄꯔꯁꯟ ꯑꯃꯒꯤ ꯕ꯭ꯔꯦꯟꯁꯤ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯗꯒꯤ ꯁꯣꯏꯗꯅ ꯈꯦꯠꯅꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯅꯤ ꯑꯩꯅ ꯆꯤꯡꯅꯕ ꯀꯦꯁ ꯑꯃ ꯂꯩꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯗꯤꯂꯨꯖꯟ ꯍꯦꯂꯨꯁꯤꯅꯦꯁꯟ ꯗꯤꯁꯑꯣꯔꯒꯅꯥꯏꯖ ꯁ꯭ꯄꯤꯆ ꯃꯁꯤ ꯂꯣꯏ ꯁꯣ ꯇꯧꯔꯤ ꯚꯥꯏꯂꯦꯟ ꯅꯦꯆꯔꯗꯤ ꯁꯣ ꯇꯧꯕ꯭ꯔꯣ ꯃꯁꯥꯅ ꯃꯁꯥ ꯁꯣꯛꯍꯟꯖꯕꯒꯨꯝꯕ ꯑꯇꯩ ꯇꯧꯗꯦ ꯑꯣ ꯍꯤꯁꯇ꯭ꯔꯤ ꯂꯧꯕ ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯤ ꯑꯩꯅ ꯍꯪꯗꯧꯕ ꯋꯥꯔꯤꯁꯨ ꯈꯔ ꯋꯥꯠꯂꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯗꯤ ꯃꯌꯨꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯗꯅ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯁꯥꯗ ꯅꯥꯔꯦ ꯍꯥꯏꯕꯁꯨ ꯈꯪꯍꯟꯕ ꯌꯥꯈꯤꯔꯣꯏ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯧꯕ ꯃꯥꯟꯗꯦ ꯃꯦꯗꯤꯀꯦꯁꯟ ꯈꯔ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥ ꯉꯥꯡꯅꯕ ꯑꯃ ꯁꯨꯅꯤꯜ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯁꯤꯗ ꯄꯨꯔꯛꯑ ꯂꯩꯔꯕꯣ ꯂꯩꯇꯦ ꯃꯌꯨꯝꯗ ꯂꯩ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯇꯧꯔꯗꯧ ꯃꯥꯜꯂꯨꯔꯦ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯁꯨꯅꯤꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯄꯨꯔꯅ ꯋꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅ꯭ꯌꯨ ꯃꯁꯤꯟ ꯑꯃ ꯂꯥꯛꯄꯁꯤ ꯑꯩ ꯃꯑꯣꯡ ꯈꯪꯗꯦ ꯅꯪ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯗ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯋꯥꯡꯂꯦ I need your help ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯄꯨꯔꯅꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯕ ꯃꯤ ꯈꯨꯗꯤꯡ ꯃꯇꯦꯡ ꯅꯤꯔꯛꯄꯁꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯈꯤꯕꯇ ꯉꯥꯏꯔꯤ ꯁꯨꯅꯤꯜ ꯄꯨꯔꯅꯗ ꯌꯦꯡꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯅꯦꯆꯔ ꯑꯃꯈꯛ ꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯆꯍꯤ 4-5 ꯃꯃꯥꯡꯗ ꯁꯨꯃꯤꯒꯤ ꯊꯧꯗꯣꯛꯇ ꯅꯨꯡꯁꯥ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯍꯪꯂꯛꯏ ꯅꯪ ꯁꯨꯃꯤ ꯊꯦꯡꯅꯔꯕ꯭ꯔꯥ